Kurumjari ngasi amukan na igin nuksijarba subscribers sing iche isel sing iche now sing amadi igin nuksijarba viewers sing mafam da ayang na video umpur laksari sigi video sti kay no mayam yam toina engonda hangbirei karmain tawdana stress amadi anxiety se karmaina ngakthok kadage haibasini mayam loina wa khanghe masi chatlaga khoi psychiatry doctor gumba yengba psychologist tana basi phai si mayam loin khangi ko adu eraga su engonda su mayam na hangirak pai tar karmain tawraga isana kari kari tawjaba yabage doctor chatabida hidak chadabida kari tawraga fagadage haibasini adugi matang dani ko ina haijaga doise maramdi kaino stress amde anxiety se layeng basidi mayam na khangbire psychiatrist ki doctor ni yengbi gadamni haibasi matang steida ihan hanbada koi stress amadi anxiety isada pakatpa thukatpa charangnaba haibising wakal dagi laita daba mayam si lauthopige haitardi tongan tongan method mayam sinaba changyaba koi upai mayam sinaba sangi ihan hanbu upai da kaino haragadi koi mindfulness and meditation haibadi maruaina kari haibitare koi gi isagi breathing ma kari ma phasana exercise tawrakanda ai isana isabu onjal laga yengjaba amadi ai akoi bida leiriba surrounding si gi matang da aina khanjanba haiba tare ko masi present moment hojik hojik hingiba state aina breathing exercise tawdana adi ai surrounding si observe tawdana hojik hingiba ai present moment state focus tawba mayam no wana risi kaigino hogibada yam khanjanba lakadawda yam khanjanba hogibada khanjanba thoina kana de marani madu chatkrabni lakadawsi koina kari war kadano su khangon ne si yana pakhatluba charangnaruba kana ba leite haibisina aduna hojiki punsi state focus tawiu sibuni koina practice mindfulness haje hojik somna leibiriba hingbiriba sor honbiriba sabiriba thakbiriba leiminariba mayam tade hojik mit pangtho yengbiu nakal loina ma phajarab nungsa sariba kholiba laidana ko mayam si deida mind da masi loksan bira kana nungaina mindfulness practice tawiu haibisini number 1 aduga mastaida mu meditation nam jo hapchan biu meditation se kena nong gi manung da ayang na su meditation gi video puthok chakra yam darabada minute manga ma tara ma nungti ja gi chang naina wakal si aigi wakal je khara ingdhana ba masi tongan ba isei nong mai yamna music yamna nungsiba music ta dana wakal da tawre heraga khoina jaga amada mi kanaptana disturb toroidaba jaga amada phajana phambiraga mobile thadok piraga ingna chikna minute ma tara dang nonggi meditation tobiba chang naina haibasini anirak subada physical activities akhoi staying fit channel gi akhoi na hakchang chajel se asukimatik akhoi na mayam da haijabani tawbiu hakchang nuai na bohona biu haina aduna physical activities asukimatik anxiety amadi akhoi gi puning wakal charang na ba leita da ba ko masida depression gum tawste yam kanei ha mase adudi kaino ha kana chang nai ne exercise taw nungti jai gi matam chana nomagi ko masida walking chat pa yai jogging taw ba yai yoga taw bi yai even jagoi sa ba yai ton activities physical activities mayam taw bi yai masi tawrakanda humang di thon bi gadam ni humang thokna ba exercise tawrakanda hakchang manung dagi endorphin naidana koi gi nungai ba hormone ma thokle ba hakchang hen nungai hen bagi maduna hakchang gi mood si elevate taw ba hakchang nungai hen na bagi machang ko hen ba yai mathang da stretching mo taw ba exercise taw lor kana stretch ko taw sina koi hakchang tingli yangli ba ko stretching taw sina kramain taw da hakchang gi physical tension mental tension lokthok pangami aduga relaxation pi ba hakchang ta ahum subo oina koi breathing exercise taw breathing exercise is deida koi yana na sumai haijage koi gi 4 haina haijage mari ihan na sor honjan basi mari count 1 2 3 ko sana honjalle asi mu pharaga thamba ama ani ahum mari phara thambiro ko adu mathangda hondokpa matam du ama ani ahum mari ko tausi ko sumaina sang na honjanba pharaga thamba sang na hondokpa adu akoina ama ani ahum mari hena thibiu haiba mathangda mari taret nipan gi breathing exercise am lai masina sor honjan bada mari
ꯀꯥꯎꯟ ꯇꯧꯕ ꯁꯦꯀꯦꯟ ꯃꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯀꯦꯟꯗꯤ ꯇꯦꯛꯁꯤ ꯁꯦꯀꯦꯟꯅꯤꯀꯣ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯩ ꯐꯥꯖꯤꯜꯂꯒ ꯊꯝꯕꯁꯤꯅ ꯇꯔꯦꯠ ꯍꯥꯏꯗꯤ ꯁꯦꯀꯦꯟ ꯇꯔꯦꯠ ꯀꯣ ꯑꯗꯒꯤ ꯍꯣꯟꯗꯣꯛꯄ ꯍꯣꯟꯗꯣꯛꯄꯁꯤꯅ ꯑꯃꯨꯛ ꯁꯦꯀꯦꯟ 9 ꯁꯥꯡꯅ ꯍꯣꯟꯗꯣꯛꯀꯗꯣꯏꯅꯤꯀꯣ ꯄꯨꯔꯥ ꯍꯛꯆꯥꯡꯗꯒꯤ ꯅꯨꯡꯁꯤꯠ ꯃꯌꯥꯝꯗ ꯂꯣꯏ ꯂꯧꯊꯣꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯅ 4 3 9 ꯑꯁꯤ ꯇꯧꯕꯤꯕ ꯀꯥꯟꯗ ꯑꯁꯤꯁꯨ ꯕ꯭ꯔꯤꯗꯤꯡ ꯑꯦꯛꯁꯔꯁꯥꯏꯖ ꯃꯈꯜ ꯑꯃꯅꯦꯕ ꯁꯤ ꯇꯧꯕꯤꯔꯀꯥꯟꯗ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯤꯒꯅꯦꯕ ꯍꯛꯆꯥꯡ ꯋꯥꯈꯜꯁꯤ ꯏꯪꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯔꯕꯦꯜ ꯔꯤꯃꯦꯗꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯀꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯦꯃꯣꯃꯥꯏꯜ ꯇꯤ ꯍꯥꯏꯅ ꯂꯩ ꯀꯦꯃꯣꯃꯥꯏꯜꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯂꯤꯌꯥ ꯃꯥꯟꯕ ꯂꯩ ꯑꯃꯈꯛ ꯂꯩꯕꯅꯤ ꯑꯉꯧꯕ ꯃꯌꯥꯏꯗ ꯅꯥꯄꯨ ꯃꯆꯨ ꯃꯌꯣꯟꯗ ꯌꯥꯎꯕ ꯂꯩꯁꯤ ꯗꯥꯂꯤꯌꯥ ꯃꯥꯟꯕ ꯁꯤꯒꯤ ꯀꯦꯃꯣꯃꯥꯏꯜ ꯍꯥꯏꯔꯤꯕꯁꯤ ꯐꯪꯉꯤꯀꯣ ꯄꯦꯀꯦꯠꯇꯒꯁꯨ ꯐꯪꯉꯤ ꯁꯤꯒꯤ ꯆꯥꯁꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯑꯦꯡꯖꯥꯏꯇꯤ ꯂꯧꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯤ ꯃꯒꯨꯟ ꯂꯩ ꯍꯥꯏ ꯁꯤꯒꯤ ꯆꯥꯁꯤ ꯊꯛꯄꯤꯕ ꯌꯥꯏ ꯅꯣꯡꯃꯗ 2ꯔꯛꯀꯨꯝꯕ ꯑꯗꯒꯤ ꯑꯃꯨꯛ ꯂꯦꯚꯦꯟꯗꯔꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯂꯦꯚꯦꯟꯗꯔꯒꯤ ꯊꯥꯎ ꯐꯪꯉꯤ ꯃꯁꯤꯅ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯥꯎꯅꯤ ꯏꯔꯨꯖꯕꯒꯨꯝꯕꯗ ꯃꯁꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏ ꯃꯔꯨꯑꯣꯏꯅ ꯏꯁꯥꯗꯒꯤ ꯇꯦꯟꯁꯟ ꯁ꯭ꯇ꯭ꯔꯦꯁ ꯀꯣꯛꯄꯤ ꯍꯥꯏꯇꯥꯔꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯖꯕꯤꯕ ꯅꯨꯡꯗꯥꯡꯁꯨ ꯇꯨꯝꯃꯝꯗꯥꯏꯒꯤ ꯃꯃꯥꯡꯗ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯖꯊꯣꯛꯄꯤꯕ ꯑꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯦꯚꯦꯟꯗꯔꯒꯤ ꯊꯥꯎꯒꯨꯝꯕꯁꯦ ꯍꯥꯞꯄꯤꯕ ꯌꯥꯏ ꯃꯊꯪꯗ ꯇꯨꯝꯕ ꯃꯌꯥꯝ ꯇꯨꯝꯕꯁꯤ ꯐꯖꯅ ꯇꯨꯝꯗ꯭ꯔꯒꯗꯤ ꯏꯁꯥꯅ ꯇꯦꯟꯁꯟ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕꯀꯣ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯂꯩꯇꯥꯗꯕꯁꯤ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯇꯨꯝꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯔꯨꯇꯤꯟ ꯑꯃ ꯁꯦꯝꯕꯤꯒꯗꯕꯅꯦꯕ ꯇꯨꯝꯕ ꯃꯇꯝꯁꯤ ꯅꯨꯡꯇꯤꯖꯥꯏꯒꯤ ꯆꯞ ꯆꯥꯕ ꯃꯇꯝꯗ ꯇꯨꯝꯕꯤꯕ ꯍꯧꯒꯠꯄꯁꯨ ꯆꯞ ꯆꯥꯕ ꯃꯇꯝꯗ ꯍꯧꯒꯠꯄꯤꯕ ꯅꯨꯡꯇꯤꯖꯥꯏꯒꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯀ꯭ꯂꯣꯛ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯕꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯖꯥꯏꯒꯤ ꯃꯇꯝ ꯆꯥꯅ ꯇꯨꯝꯒꯅꯤ ꯃꯇꯝ ꯆꯥꯅ ꯍꯧꯒꯅꯤ ꯑꯗꯨ ꯏꯁꯥꯒꯤ ꯇꯦꯟꯁꯟ ꯁ꯭ꯇ꯭ꯔꯦꯁꯁꯤ ꯀꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯇꯨꯝꯕꯒꯤ ꯖꯒꯥꯁꯤ ꯌꯥꯝꯅ ꯔꯤꯂꯦꯛꯁꯤꯡ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯃ ꯑꯣꯏꯕꯤꯒꯗꯕꯅꯦꯕ ꯃꯔꯨꯑꯣꯏꯅ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏ ꯐꯃꯨꯡꯗ ꯃꯣꯕꯥꯏꯜꯒꯨꯝꯕ ꯑꯗꯨꯒ ꯑꯦꯅꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯥꯏꯇꯦꯝ ꯄꯨꯁꯤꯟꯕꯤꯗꯕ ꯐꯃꯨꯡ ꯂꯩꯕ ꯀꯥꯁꯤ ꯃꯝꯍꯟꯕꯤꯕ ꯇꯨꯝꯃꯝꯗꯥꯏꯗ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯏꯪꯕ ꯃꯈꯣꯟ ꯌꯥꯝ ꯊꯣꯛꯄ ꯈꯣꯠꯄ ꯄꯣꯠ ꯆꯩ ꯌꯥꯔꯤꯉꯩ ꯃꯅꯨꯡꯗ ꯊꯝꯕꯤꯗꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯋꯥꯜ ꯀ꯭ꯂꯣꯛꯀ ꯂꯩꯗꯅ ꯅꯨꯡꯗꯥꯡ ꯀꯣꯛ ꯀꯥ ꯃꯈꯣꯟ ꯊꯣꯛꯄ ꯑꯁꯤꯒꯨꯝꯕꯁꯤꯐꯥꯎ ꯊꯝꯕꯤꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯆꯤꯛꯄ ꯖꯒꯥ ꯑꯃꯗ ꯇꯨꯝꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯗ ꯆꯥꯕ ꯍꯛꯆꯥꯡ ꯐꯕꯒꯤ ꯃꯇꯥꯡꯗ ꯆꯥꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯤ ꯕꯔꯥꯕꯔ ꯆꯥꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯩ ꯔꯥ ꯑꯗꯒꯤ ꯚꯦꯖꯤꯇꯦꯕꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯦꯖꯤꯇꯦꯕꯜ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯁꯨꯅ ꯑꯗꯒꯤ ꯍꯣꯜ ꯒ꯭ꯔꯦꯟꯁꯤꯡ ꯃꯔꯨ ꯑꯣꯏꯕ ꯖꯥꯠꯁꯦ ꯑꯩꯅꯁꯨ ꯍꯋꯥꯏ ꯃꯔꯨ ꯀꯥꯏꯅ ꯍꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄ꯭ꯔꯣꯇꯤꯟ ꯌꯥꯝ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤꯒꯨꯝꯕ ꯀꯦꯐꯤꯟ ꯌꯥꯎꯕ ꯑꯗꯒꯤ ꯆꯥꯒꯨꯝꯕ ꯑꯗꯒꯤ ꯆꯤꯅꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯉꯩ ꯊꯛꯄꯤꯔꯣꯏꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯁ꯭ꯇꯤꯃꯨꯂꯦꯟꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯋꯥꯈꯜꯁꯤ ꯏꯪꯊꯒꯦ ꯍꯥꯏꯅ ꯈꯟꯕ ꯀꯥꯟꯁꯤꯅ ꯑꯃꯨꯛ ꯁ꯭ꯇꯤꯃꯨꯂꯦꯠ ꯇꯧꯗꯣꯏꯅꯦꯕ ꯋꯥꯈꯜ ꯏꯪꯊꯕ ꯌꯥꯍꯜꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯣꯐꯤꯒꯨꯝꯕ ꯆꯤꯅꯤꯒꯨꯝꯕꯁꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯅꯤ 7ꯁꯨꯕꯗ ꯑꯩꯒꯤ ꯏꯁꯥꯗ ꯋꯥꯈꯜꯗ ꯋꯥꯔꯤꯕ ꯈꯟꯖꯜꯂꯤꯕ ꯃꯌꯥꯝꯁꯦ ꯆꯦ ꯑꯃꯗ ꯏꯊꯣꯛꯄꯤꯌꯨ ꯍꯥꯏ ꯀꯣ ꯆꯦ ꯑꯃꯗ ꯑꯩꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯩ ꯐꯤꯂꯤꯡꯁꯤꯡ ꯆꯦ ꯑꯃꯗ ꯏꯊꯣꯛ ꯇꯥꯔꯕꯗꯤ ꯃꯁꯤꯅ ꯑꯩꯒꯤ ꯏꯃꯣꯁꯟ ꯃꯌꯥꯝꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯑꯃꯗꯤ ꯑꯩꯒꯤ ꯑꯦꯡꯖꯥꯏꯇꯤ ꯏꯁꯥꯒꯤ ꯆꯔꯥꯡꯅꯕꯁꯤ ꯔꯤꯗ꯭ꯌꯨꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯏꯁꯥꯅ ꯋꯥꯈꯜ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤ ꯌꯥꯔꯤꯉꯩ ꯆꯦꯗ ꯏꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯊꯪꯗ ꯏꯊꯟꯗ ꯇꯨꯃꯤꯟꯅ ꯂꯩꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄ ꯇꯧꯔꯒꯗꯤ ꯌꯥꯔꯤꯉꯩ ꯁꯣꯁꯤꯌꯦꯜ ꯁꯄꯣꯔꯠ ꯂꯧꯕꯤꯌꯣꯕ ꯅꯨꯡꯁꯤ ꯆꯥꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯒ ꯎꯅꯕ ꯐꯦꯃꯤꯂꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯦꯟꯗꯦꯠ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯒꯤ ꯑꯃꯨꯛ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯠꯂꯒ ꯎꯅꯔꯨꯕ ꯉꯝꯗ ꯇꯥꯔꯕꯁꯨ ꯚꯔꯆꯨꯋꯦꯜ ꯒꯦꯗꯔꯤꯡ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯋꯥꯆꯞ ꯀꯣꯜ ꯇꯧꯕ ꯌꯥꯏ ꯒ꯭ꯔꯨꯞ ꯀꯣꯜ ꯇꯧꯕ ꯌꯥꯏ ꯋꯥꯆꯞꯇ ꯑꯁꯤꯅꯆꯤꯡꯕ ꯚꯤꯗꯤꯑꯣ ꯀꯣꯜꯅꯆꯤꯡꯕ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯃꯤ ꯑꯃꯒ ꯎꯅꯕ ꯉꯝꯗ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯒꯦꯗꯔꯤꯡꯒꯨꯝꯕ ꯄꯨꯟꯕ ꯃꯤꯇꯤꯡꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ
ꯃꯥꯄꯟ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯇꯥꯏꯝꯁꯦ ꯃꯣꯕꯥꯏꯜꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯇꯤꯚꯤ ꯅꯨꯡꯕꯤ ꯁꯤꯖꯤꯟꯅꯕꯁꯤ ꯃꯇꯝꯁꯤ ꯀꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯇꯨꯝꯒꯗꯕ ꯃꯇꯝ ꯊꯝꯕꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯝꯁꯤꯃꯗꯤ ꯑꯩ ꯃꯁꯤ ꯗꯤꯁꯇꯔꯕ ꯇꯧꯕ ꯌꯥꯗꯦ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯇꯦꯛ ꯐ꯭ꯔꯤ ꯖꯣꯟ ꯍꯥꯏꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯐ꯭ꯔꯤ ꯖꯣꯟ ꯈꯔ ꯊꯝꯕꯤꯌꯨ ꯈꯨꯗꯝ ꯑꯣꯏꯅ ꯆꯥꯛ ꯆꯥꯕ ꯇꯦꯕꯜꯒꯨꯝꯕꯗ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯗꯕ ꯇꯨꯝꯐꯝ ꯀꯥꯒꯨꯝꯕꯗ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯗꯕ ꯑꯁꯤꯅꯆꯤꯡꯕ ꯏꯃꯨꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗ ꯃꯁꯤ ꯖꯒꯥꯁꯤꯗꯤ ꯃꯣꯕꯥꯏꯜ ꯄꯨꯁꯟꯕ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯁꯥꯔꯇꯦꯟ ꯅꯤꯌꯣꯝ ꯑꯃ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯌꯨꯝꯗ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯗ 10 ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯁꯨ ꯃꯁꯤ ꯋꯥꯈꯜꯁꯦ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯣꯕꯤꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯕꯤꯁꯤꯡꯁꯤ ꯃꯁꯤ ꯂꯥꯏ ꯌꯦꯛꯄ ꯑꯣꯏꯕ ꯌꯥꯏ ꯀ꯭ꯔꯥꯐꯠꯀꯨꯝꯕ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯒꯥꯔꯗꯦꯅꯤꯡ ꯑꯣꯏꯕ ꯌꯥꯏ ꯂꯩꯀꯣꯜ ꯀꯣꯏꯕ ꯑꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯍꯣꯕꯤ ꯃꯌꯥꯝ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯛꯄ ꯀꯣ ꯑꯗꯒꯤꯗꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯥꯔꯠꯀꯨꯝꯕ ꯇꯧꯕ ꯑꯗꯩ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯥꯔꯠ ꯊꯤꯌꯦꯇꯔ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯕꯤꯒꯨꯝꯕ ꯁꯤꯁꯨ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ 11 ꯁꯨꯕꯗ ꯑꯦꯔꯣꯃꯥ ꯊꯦꯔꯥꯄꯤ ꯍꯥꯏ ꯁꯔꯇꯦꯟ ꯑꯦꯔꯣꯃꯥ ꯊꯦꯔꯥꯄꯤ ꯑꯅ ꯑꯩꯈꯣꯏ ꯁꯦꯟꯗꯜꯋꯨꯗꯀꯨꯝꯕ ꯕꯦꯒꯥꯃꯣꯠ ꯀꯥꯏꯅ ꯂꯩꯀꯣ ꯑꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯝ ꯌꯥꯎꯕ ꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤꯡꯁꯤ ꯑꯩꯅ ꯄꯥꯝꯖꯕꯁꯤꯡꯁꯤ ꯀꯥ ꯃꯅꯨꯡꯗ ꯆꯥꯏꯊꯣꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏ ꯑꯦꯔꯣꯃꯥ ꯊꯦꯔꯥꯄꯤꯅꯤ 12 ꯁꯨꯕꯗ ꯑꯩꯈꯣꯏ ꯌꯨꯒꯨꯝꯕ ꯊꯛꯄ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯁꯥ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤ ꯁ꯭ꯇꯤꯃꯨꯂꯦꯠ ꯇꯧꯅꯕ ꯂꯩꯗꯅꯀꯣ ꯃꯌꯥꯝꯅ ꯁꯤꯅ ꯀꯣꯀꯦꯟ ꯅꯨꯡꯒꯦꯟ ꯒꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯅꯤꯁꯥ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯃꯁꯤꯗꯒꯤ ꯏꯁꯥꯁꯤ ꯊꯣꯛꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ 13 ꯁꯨꯕꯗ ꯁꯦꯠ ꯕꯥꯎꯟꯗꯔꯤꯁ ꯍꯥꯏꯕꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯅꯣꯡꯃꯩ ꯃꯅꯨꯡꯗ ꯄꯨꯡꯗꯤ 24 ꯈꯛꯇꯅꯤ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯃꯌꯥꯝ ꯂꯧꯁꯜꯂꯒ ꯇꯧꯅꯕ ꯍꯣꯠꯅ ꯇꯥꯔꯕꯣꯏꯗꯤ ꯑꯩꯅ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯁꯔꯇꯦꯟ ꯕꯥꯎꯟꯗꯔꯤ ꯈꯔ ꯊꯝꯒꯗꯕꯅꯤ ꯁꯤꯒꯤ ꯋꯥꯡꯃꯗꯗꯤ ꯑꯩ ꯇꯧꯕ ꯉꯝꯃꯔꯣꯏ ꯂꯔꯟ ꯇꯨ ꯁꯦ ꯅꯣ ꯍꯥꯏꯕꯅꯤ ꯑꯁ ꯉꯝꯃꯣꯏ ꯌꯥꯔꯔꯣꯏ ꯁꯤꯖ ꯍꯦꯜꯂꯗꯤ ꯍꯥꯏꯕꯁꯤ ꯇꯧꯕꯤꯌꯨ ꯌꯥꯝ ꯃꯤ ꯑꯇꯩꯗ ꯀꯃꯤꯠꯃꯦꯟ ꯄꯥꯎꯂꯧ ꯂꯧꯁꯟꯕꯤꯒꯅꯨ ꯊꯕꯛꯇ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯀꯃꯤꯠꯃꯦꯟꯁꯤꯡꯗ ꯌꯥꯔꯤꯉꯩ ꯃꯤꯉꯣꯟꯗ ꯑꯩ ꯌꯥꯅꯤ ꯉꯝꯅꯤꯅ ꯃꯤꯅ ꯍꯥꯏꯔꯤꯉꯣꯏ ꯌꯥꯁꯟꯕꯒꯤ ꯐꯤꯕꯝꯗꯁꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯊꯛꯇ ꯄꯤꯖꯈꯤꯕ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯒꯤ ꯋꯦꯁ 16 ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯋꯦꯁ 16 ꯄꯤꯖꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯕ ꯀꯣꯛꯀꯗꯒꯦ ꯑꯦꯡꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯄꯨꯛꯅꯤꯡꯗ ꯐꯥꯗꯕ ꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯐꯨꯝꯕꯪꯅꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯧꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯠꯆꯔꯤꯕ ꯉꯁꯤ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗꯩꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯗꯩ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯤꯌꯥꯔ ꯇꯧꯕꯤꯈꯣ ꯑꯗꯣ ꯉꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯈꯣꯏꯗꯥꯕꯤꯌꯣ ꯀꯥꯡꯕꯨꯁꯤꯡꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯅ ꯁ꯭ꯇꯦꯌꯤꯡ ꯐꯤꯠ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯋꯥꯈꯜ ꯐꯅ ꯂꯩꯅꯕ ꯑꯃꯒ ꯑꯃꯒ ꯈꯨꯠꯁꯝꯅꯔꯒ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯆꯕ ꯑꯄꯤꯛꯄ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯃꯈꯛꯅꯤ ꯃꯁꯤ ꯃꯌꯥꯝꯅ ꯐꯖꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗꯒꯤ ꯐꯖꯅ ꯉꯁꯤ ꯆꯠꯆꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯅꯣꯛꯂꯨꯛꯆꯔꯤ